Tungan social media ki maruoiba ipau post khara mayam da share tawjage Leimakhong tana satluba Loitongbam Rajesh ngarang Sengmai police station da sinarakraba matung source tagi phangba paw amana sumna phongdorok le Loitongbam Rajesh mahak Leimakhong tana satlaga mahak ka khangnaba girlfriend unaba satlubani hairi amasung mobile phone amasu sinanabagi damakta satlubani haina asumna phongdorok le Manipuri lolbu classical language status phangnaba Manipur lengang na proposal thabiramdre Prime Minister Narendra Modi na mayai tangbal lauduna pangthokiba Union Cabinet mifamda Manipuri lolbu classical language thakta pukhatpada yarokhidaba adu Manipur Sarkar na matam sana Union Culture Ministry da proposal thadbagi oiramle hairi Press na phangba pawgi matung inna classical language status pinaba thagalapa proposal sing Sahitya Academy makhada laiba linguistic expert committee na haukiba July gi tang 15 da yengsilaba matung classical language status asi lol manga da pikhibani Adum oinamak Manipur Sarkar ki maikaidegi July 15 gi mamangda Culture Ministry da proposal thaduna Manipuri lolbu classical language status pinaba taksin kiba laite hairi MP iningthau laisemba sana jawbana Rajya Sabha da taksin kiba laikhrabasu Manipur Sarkar ki maikaidegi thabam thokpa proposal thadana lairakhibani haina pawasina asumna phongdorok le Malem Thongam ngasi ayuk police na phajinkhre Transgender activist Malem Thongam ngasi ayuk state force singna phajinkhre hairi ningsingba yabadi Malem Thongam na sarkar da tan kiba demand ngasi na aroibani kariguma demand adu thabak to onthok taba tarabadi CM Banglo mamangda masa mathanta sijagani haiduna sem saba loire haina phongdokhiba laikhrabani Sayol amagi manungda Prime Minister na lanjinaduna lairibasing mayumda hanjilangani haibagi thajaba piraktrabadi Delhi da satuna suicide tawjiragani haina phongdokhre Prime Minister Narendra Modi na sayol amagi manungda lanjinaduna lairibasing masagi mayumda hanjilangani haina thajaba pidrabadi Delhi da satuna masa mathanta sijabagi khongjang changsilagani haina Torbung Panchayat Victim Committee ki co-convener Moirang Them Roger Maitaina phongdokhre Wafam asi ngasi Manipur Press Club ta paumi singa unabada phongdokhibani mahakna makha taraduna hai khongjang asigi ahanba khongthang ama oina Delhi da satuna sayol ama hunger strike khongjang chathagani masida karigumba tabi daba thoglabadi Delhi da masa mathanta sijabagi thorang loire haina phongdokhi Miyamna relief camp da sengchak pangba lakpagi mahutta Delhi da suicide tawba satpagi flight ticket oina mating pangbiu amadi relief camp da lairiba miyamna ahanba oina suicide tawnaba khongjang changsiliba asida pungning thogatbiu haina phongdokhi hairi